ngasi phong ki ba tungan tungan ba manipuri si phong sing digi maroi bi ipau sing myam na tham sigi ahan ba sana leba poksi digi khong sarga yamnam unuai taba musum lebak thi paw mani Mama Thouri yallaga Siramle Mahakka chatminakhiba Macha ani su Siraga Leiramme sai nauriba Macha ani ga loinana mayumdagi satkraba matungda mama du kangpopi police station ki manung sanba Paishan village ki jungle amada Thouri yallaga siduna Leiramme Mahakka chatminakhiba Macha ani du su jungle adugi loktang sangama ki manung Siraga phangle Thouri yallaga asibak sang oina phangkiba mama adugi maming sasti ramudamu sai taragani pan mapuru gi ming diben lahor kawi Mahakka tungbi ER colony de gini amasum loktang sang amadagi shina phangkiba masa nupa adugi maming puran dor hokoi sahi ahumlom suraba nupa masani Mahakka loinana Siraga phangkiba masa nupi edu supnatagi sahi ahumlong to mangairi police ki paun hai laikhidraba nupi edu gi mapuroiba deben lahorna Mahakki nupi amasum masani yumdagi thokibadagi hanjilaktre haidro ngarang singmai police station ayib sirol ama pisenduna wokalaki wakat latugi matungina mari lainaba police station singda mama masa ahungi missing report ama thakra batungda ngasi kangpopi police station gi manungsana laiba Paishan village ki jungle ama da nupi edu Thouri yallaga siduna Leiramme habegi paulak naki tungda Macha ani edu gi asibak sang su loktang sangama digi fangkhen su paushna makatana fongdorakli atopa pa amana sagol singbu police personnel amani haina lawgadabani PFA Mountain Police the yaw sagol khudingma police personnel amani haina department na lawgadabani haina Peoples for Animal gi managing trustee els bishorjit maiten na thadorakwa sirol aman hairi serol sin hai Manipur lengana poni sagol yokhanaba pannamna Manipur Mountain Police linkhat pe yam fazab khongthangni machina mutkhigadauriba sagol makhana sibu yengsinbada yokhatpada asawba ohong laklagani Police personnel singna makogi khusu khulai yamna maru oina lobugom sagol sisu section lauragani thajai sama khalasibu senthok laine yoknaba ipai puna tauramdaba tauhoidaba mata mari lenaba singna tauroidabani sagol gari pot pubagumbada amata sa si sejinaroidabani khunai sida sa si awangbu maphamda matam supada akhoi khudimangna thamgadabani ipai puna lanamadi kangjai sanaba khaktada sejinaramba athoi sa si police na sejinagani haibisi yamna sanaba makhoigi pifam thokpa ikai kumnabadu amukhana pibukumni makhoi suleba singakpada saruk yaga doribani Mountain Police ki personnel sing sagol gi yefa thorangi liklam veterinary and animal husbandry ki basic training lobigadabani police makhalasigi mateng pangna veterinary department na dedicated veterinary officer sing thamgadabani Mountain Police na sagol singi tolop rank promotion amadi award ki system thamgadabani ahal oiraglaba sejinaba yadraba matamda yengsinbinaba lairoidabana retirement plans tabigadabani Mountain Police na yaw sagol kudingma police personnel amani haina department na lawgadabani hairi hanisu paushna makatana fongdorakli Makasa tarapoina to perform achumna Union Minister Arjun Munda unaduna maitaibu ST list salhandana ba takshinkre ST DCM na makatan speaker thoksum saitrabata gi yumda thomjinkre All Tribals Student Unions asumgi mute khangbu amana ngasi Union Tribals Affairs Minister Arjun Munda unaduna maitai bu schedule traffic lista salanbiga no haina takshinkre Delhi gi Tuglak Rotalaiba Minister official quarter da asungi mute kangbu aduna ngasi Union Minister bu unaduna memorandum pishinki loina schedule tribe demand committee Manipurna maitai singbu ST list salanabagi taliba dimanasi yamna maram sadaba amadi yumpham yaudaba dimana mani haina spungdoki asumna thamgi bu wafam singa du kupna taraba matungda Union Minister na tribal mairoi singa du pungning phathana lainaba khangalaki loina dimanasi constitutional oiba maramna ministry na sabsaba phireb lawdringai yamna kupna yengsingani hainasu thajaba pirakhi hainasu asumgi departments of information and publicity na thadorakpa sirol aman hairi achumgi makedigi union minister da pishin kiba memorandum aduna hai mitai phurubasima sagi sai lisingani gi civilization leijaba ningtharol kya panduna laklaba masagi classical dance form sing leijaba loinana mitai lonasi Indian constitution gi nipan subu schedule sanmatana tana AD 1762 amasum 1826 ta British singa international treaty kya khuyak pina khraba amasum larik laisu haibigi sang yamna wangba mahimasing gi lamda khumang chokshilaba phurub ama oiduna laklabani
Maitai Mitei Singasi Technology, Medicals, Engineering, Sport, Civil Service ki lamda kumang sokshina sangshinkre. Hausuki oina Furubasigi Mahirui Taraga Manga Haukipa Sahida ANDA examination pass Loki. Say Civil Service the Mueni Kanki, Loina MBBS my Paklava candidate Kapotokre. Manipur the Lady Central Amasum State ki Awang Bataki, Mairu Shangsing Ayamba, Impal West Amasum East Nasimba, Maitai Mitei Shingna, Yam Kundaba district Sing the lady. Muishingasi Sotabigi Muta, Hena Mangzil Tanasat Furuboidi Hanspali. Housing ST Singna State Lengaki Tabaksang with a reservation C Sada Kuntragamatani. Maitai Mitei Furubasi ST Wena Langana Sakan Kivatarabadi, Housing ST Giladi Reserve Sit Singasi, Maitai Mitei Singna Loina Passion Kragani. ACMSum OBCG reservation Hena Lena Mitei Singna ST category Sananava Amuk Honarakbasi, Singi Miamna, Housing Panglibu Kudong Sabasing to Lona Bonabani. Maitai Mitei Furubasi General Sidul Kasamasum OBC Haina Kang Ohum Tona Kaidu Lagale Habisi Hena Kangana Buapne Loidana Hiramayama Mangzil Tana Salivani Mitei Sing the AST demand directly by Simapungoina Singmi Singi Lamasi Launaba Lokalapokong Tangni Pimamasi the Singi Mairo Singi Apun Balup Amoiriba Achumna Mitei Singu AST when a Sakang Binava demand Ashida Wapam Fondo Pibasi Topum Topani Lining Natragana culture Tokhaiban Furup Ama AST list Salanavagi Maram Ohenmati Langani Indian Constitution Furup Amabu AST Salanavagi Subsaba criteria PD Manipurgi Singamasum Tam Haina Kaidopa Mitei Sing Singbu How Haina Atiboi Sizinaraga Tatita Wena Tauri Mashi Loina Singmi Singbu Sokna Samnava Yadavagi Piba Mamada Tambiramki Ningsing Batok Matam the Singamasum Tamasi Kaido Natuna Lakli Singi Miamasi Sidul Trap Oina Makoigi Primitive Collector Topographicals Isolation Masum Sel Tungi Sotaduna Lakpa Pibam Singasi Yanglaga Constitution Pidibani Maramasina Mitei Maiti Furupukari Gumba Pibam Amatar ST Uningai Late Hanspali Pibamas the Hill Erase Committee Masumasigi members Sina ASTDCM ki demand Masum claim Masi Kandarakumatamda is the Resi the Lady Sing Mimiamgi Apamba Kanga Tabak to Honing and Su Paushin Makatan Fondorli Macha Satarapoina to perform Loktak Singdok for the season of a mission Taratungari Lenga ki cleans Loktak part mission Haying the Horagani Minister Manipur Lenga ki cleans Loktak part mission gi Makara Loktak part Sengdonava Tabak Pakalagi the season Nagadava Excavator Taragum Manung the Tara Sendra Tungakre Lenga ki clean Loktak part mission Laki November Kungamatu Minister Nongtomo Birena Sendra Pangtopa Tauramama Hauduragani Loktak part ki akui with that logi wang with lam Kopsi living loan Tatok Pugolona part asigi Namkai Sapsana Yatok Lagat Hamlagani Hanesu CM Birena from the crate. Social media post among the Minister Nongtoma Birena High Clean Loktak part mission November Kungamatu Hauduragani Loktak na Tawaini Loktak part Kang Kibanumita Manipur later Maramusna part asigi akui with the lam Kopsi Libapunama Loina Tatok Lagani part asigi Namkai Ningtina Yokat Pugolona Atapum Sing the Lautok Lagani Hanes Minister gi post under the Pali Langan Lokalakadoriba Kongtang asi the Loktak part ki akui with the Kundariba Miam Namating Pang Biu Hanesu Apple Tauri Amaramda Loktak part Sengdonaba Sangshilakadoriba mission asigi Matang Loktak Developments Authority gi Chairman Moirang Teo Ashnu Kumar Gawarishan of the High Manipur Langan Loktak Paramasum Masi Sagunariba Wetland Sing Asi Kanava Tabakta Akanana Miyang Tamduna Lakli part asi Kan Mudalangana Akan Miyang Sangli Loktak part ki Kwaidi Maruebasi Kang Magaluina Kanopok Asia gi iconic wetlands site ama oina semgana bu honari part asida ecotourism gi potential mayam lady masi manipur gi culture amasum civilization gi nauksumoina lady bani haidian su pausna sum khatana su fongdorakli atopa pawmna koktar mi pampam kre maira rally sakre koktar drug lalon bamadi yon bami lebi aroi social boycott tawuni hainanga sei kokta municipal council gi conference holder moirang ac gi mla thongam santi yauna kokta gi cso ga punna mi pampang tokre tungnanga sinumidang kokta area drug lalon ba drug kamari leina ba madi mateng bangba miyoi lebi yaroi haba kholaw ga loinana miyam goeba maira rally ma sakre nga seyuk phongkiba mi phamadura kokta manung da leiba miyoi singna drug lalon ba madi drug lalon ma da mateng panglamba thengnarabadi natragana police na phaba punma yoroklabadi miyoi du kokta gi tanthokpa amadi lining ga mari lena ba thoram sing yohonda ba amadi atai thabak thoram da yohonda ba haina mi phamaduna phongdona khi hairi
अमरमदा मिफम अदुदा यानाखिबगी मतुंगिना ऑल कोकता कोऑर्डिनेटिंग कमिटी अमदी जमाइतुल ओलेमा बिष्णुपुर डिस्ट्रिक्ट सिंदुनंगा कोकता म्युनिसिपल काउंसिल अमदी कोकता ग्राम पंचायत की मनुंगा मायरा रैली चखरे मायरा खोंसर दुगा मरी लेना ऑल कोकता कोऑर्डिनेटिंग कमिटी की प्रेसिडेंट उमर मोंगजाइन हाई मणिपुर की चीफ मिनिस्टर एन बेरेन हौदोगलिबा नहारोल सिंगबु ड्रग तगी लापना लैनबा वार अगेंस्ट ड्रग हाइना असौबो खोंजंग संगसिली अदुबु यामना लेबक थिबदी कोकतादगी मियोय खुजो खरना मखोयना ड्रग ललोन इतिक तौरगा स्टेट असिदा सीएम ना लुसिंगदुना सथरिबा वार अगेंस्ट ड्रग असिबु मसक थेनना वहनबा लेबक थिबनि हाइरि मांगना हाई ngasidige hona कोकतागी एरिया ड्रग ललोन मरी लेनबा अमदि मतिंग पांगबा मियोयसिंगबु सोशल बॉयकॉट तौबगो लोइनना इस्लामिक लाइनिंग मरी लेनबसिंगदा यौहनदबा हाय फिरेप लौरगनि लोइनना कोकतादा ड्रग ललोन इतिक तौगे अमदि तौरिबा मियोयसिंग लेपिरो नत्रबदि सोशल बॉयकॉट की साइथिंग अमदि लैंगा के अकन मियंग संगलक अमदि साइथिंग फंगलकपदा कोकतागी मियामना ड्रग ललोन बसिंग सपोर्ट तौर हाकि ngasi मेरा कोकचत अदुदा कोकता पब्लिक ग्राउंड की हौरगा कोकता कुमन फावरगा कोकता लमखाइदा लेबा कोकता पब्लिक ग्राउंड लुसिनखि अतोपा पाव मनमो मध्य प्रदेश की गुनाद नुपी मसा नि किडनैप तौखरे रेप तौखरे मध्य प्रदेश गुनाद डिस्ट्रिक्ट सही नौरिबा नुपी मसा मसिन मनावनी किडनैप तौखरे अमसुम रेप तौखरे हाइना ngasi पुलिस न फोंदोखरे नवेम्बर 10 अमसुम 13 की लोनबा नुमिदांग न खुन अमदा थोकिबा क्राइम अदुगिदम पुलिस न सही सुद्रिबा अंगाम यावना मियोयनि फाखरे मसागी से 13 अमसुम 13 सुरबा अंगांग नुपी मसा मसिन मनाव अने दुगी वरोल तारबा तुंगदा इंडियन पेनल कोड की सेक्शन 378 रेप अमसुम अतै मरी लेनबा प्रोविजन सिंग अमसुम प्रोटेक्शन ऑफ चिल्ड्रन फ्रॉम सेक्सुअल ऑफेंस POCSOA की मखादा केस म लखटखरे हाइनसु सुपरिटेंडेंट ऑफ पुलिस पंकज श्रीवास्तवना हाइकिम मराल सिरिबमी अनि दुगी मनुदगी अमना नुपी मचासिंग अदुबी स्कूल पुथोक पुसिन तौई मांगना मागी सही 13 सुरब मरुप अमगा लौतुनखि हाइना धर्मदा पुलिस स्टेशन इंचार्ज गोपाल सौबै नाखि वकत अदुगी मतुंग इना नुपी मचासिंग अदु नुमिदांग अदुदा मी लेतब मफम अमदा हक्सांग सेंगदोनब थोकपदा किनेप तौखिबनि हाइनसु पुलिस ऑफिशियल अदुना हाइखि नुपी मचासिंग अदुना मखोइगी इमुंगी मियोयसिंग हातकनि हाइना मियोयसिंग अदुना किहेनखि सुहाइरि Mahakka Satrak Point of Yelan Power get up a Marubi, Pauxing Mamna Tendak Tentanga Tamzage, Manipur Sangai Festival 2022, Langol Gi, Captive Breeding Center of Sangai Staff Sing the Miam Hupna, Sanganindri, Utliba Potogi Saktam Sing, Langol Reserve Forest the Labor Sangai Captive Breeding Center, Center Manunda, Makong Nuaitavadi, Kulhoba, Sangai Amom, Amasum, Manil Tabi Adaba, Center Yohoba, Nongin. Breeding Center manung sangai gi sakta phamamsu yerek phamgi saktam singni mem Huyen Bureau tha sugi kunga mathoidi gi hauraga kunthra phawa numit tarani supna mamang takta amukta pangtokidri pamongda venue masing hengat halakpaga loinana ayeng masingna pukning hugadaba mapham singsu yauhanduna hena pakthok sakthokna pangthokadoriba 13 suba Manipur Sangai Festival gi venue singi manungda Langol Reserve Forest lairiba Captive Breeding Center of Sangai su ama oihanana balenga ki meki digi lokalak pa thorang gi matungina ngasi center sida hak thengnana satuna yengsulubadadi center sigi staff singna ayengba miyoi sing hupna sanghaningdaba gi apama phongdurapga loinana tangai padana VIP natragana mari lenaba miyoi khrakaktamak sangbana center sida thamliba sangai gi kudongsabu oigani su hairi Ahmad Sangai Anisubu Yum Second Home of Sangai Haiduna Kangnarakiba Center si Matam Kragi Mamang Nigi Sangai Captive Breeding Center Helakiba Loinana Center Sigi Mamingsu on Torokibani Nasinung Tilpung Anirum Tarakpa Power Center si the Sangai Lavatar Amasum Amom Lady Henisu Center Sigi stops in the Fondoraki Adobo Center Sigi Sakida Wadi Wongudagi Loitong Nilasandra Sai Humpugi Mekigidi Center Sigi Manung Tarana Wangna Marul Kagatuna Tamliba Sangai Pi Laipamanungi Sarukta Sangai Amakunduna Leram Kiba Sigi Maramna Kuliba Sangai do Amomni Magna Sendok Sintoba Amasum Satpada Makong Amakudong Sadabakra Labidigi Jen Zongun Sanabangam Naduna Kunduna Laban Heraki Tanzadur Sangai Machinzak Tapamiauna Nongsing Surlaga Yarepum Oinabagi Sari Besangani Manakta Kazin Taragi Saruksing Mui Karana Semjin Sajil House Technaraki
Aduga center sigi mari lainaba staff singi manungdagi ama thengnaduna Mahakka sarakhiba waridadi Mahakki maikidagi center siga mari lainaba wafam sing phongdoknabagi ayaba pide maramasina Manipur Zoological Garden Zoo da leiba director gu unabi hairaki adomena mu sangai captive breeding center sigi manungda Manipur gi tanglaba usek singi manungda ama oiriba nongin yoklamba thengnaraki atang mamakal oiraba nongin yoklamba mafam changshinduna yengdana bhona rubada mahna ayaba pirakidi maramdi nongin hadibu usek makal asi mikhol yauna langba nilba hainadaba usek makalne karingba yengnabagidama khariba taragi mayanakna sangshilubada khangduna natragana pakhatuna paikhalakpada khariba tarada waisin mamasum thengjinmana singba yawani madun usek singa sida khudongthibu mayokna hangani hairaki masigi matata hauji usik asigi marum konbagi matamsu oibanina yariba makai naksindana lapna yingbiu hanasu marumdagi onba nongin masa sing yaukri aduga mafamadura yolakliba nongin singi manungda laba masilgi maraktadi sikhainabana singmasu tholakpanina yamna nakshin biganu sairaki Mangna hairakpagi matungina center sigi thodang lauriba director gu unanaba zoo tamna lakpada ngasi office suti oibadagi masa karaktaduna unaba phanakidi adoinama center sigi staff ama thengnabadagi wari saraki masida mangna phongdorakpa singi manungda lamgol reserve forest da daiba sangai gi center si breeding center ni maramasina tha sigi kunga mathoidagi pangthokadriba Manipur sangai festival gi venue singi manungda center asibu yohonana bohonarakpa thaurang sing sangai gi damak yenglabadi asum hoiroi maramni sangai hariba samakalasi yamna kiganba amasung mapangal suan samakalama breeding center maktada lainga festival gi venue amani haraktuna visitor tourism punamak sanghanduna yenghanba sumloi haraken su pausna phungdorakli amaromdana thabak phangdabagi mayukta satkiba rally de sar yakiba khasi student unions ki members sing police na fajinkhre Saisigi October thada Meghalaya gi kunung Silong state adugi nahasingna thabak phangdabagi mayukta satkiba rally ama tungda violence ki oiba thawongda onthorakiba aduga mari leinana police na miyoi kya phajinkhre Federation of Khasi Jaintia amasung garo singna sinduna sangsinkiba rally adu saruk yarbagi damang police na phajinkhra miyoi singa do molai amasung nongthi mai degini makoi khasi student unions ki member ngaktani amaramda police department na KSU ki member sing phajin khibagi thawong adubu union sin akan mamong yaning da pungdo khibaga loinana atuba matamna phajinduna thamliba union asigi member sing thadora kadabani hanisu KSU molai circle gi president biangbor L paliyar na demand torakli mangna makhata na pungdo khibada government na state police sin na tunu satharakli ba ka hen ba thawong sing asi khudak tagi lepkadabani Masina tungna pamdaba thawdok sing tholakpa yai government ngasi power state asida leiriba naha singna thabak phangdabagi awaba kya mayuknariba sigi matangna miyeng sangduna thabak tawnaba demand tawduna laknabasu ngasi power da lenga asina miyangi wakata biduna lakli miyangi wakata bibigi mutalamda masida leiriba naha singna onsinduna kiana khanganmagi thawong sing sathari masina miyamna taliba demand asigi worisin prakpa ngamloi maramduna lengana athuba matamna phajinkiba union sigi member sing condition mat yauduna thadorakadabani haidi Atopa pawamana nupi singni hidak mana sizinabagi sang wangkhalakpadagi angang singsu khudong thiale ems nupi singni hidak mana sizinabagi sang hena wangkhalakpana masa kaktana tana polakadoriba masa singsu tijang kaijang daba masum phibam sadana poi yauna angang oiba ngamdaba kya tokale haina apunma ireiba ki mahiroi sinpanglup ems ki women's affairs na phongdokre ko kaithada lebi ems ki loisang na pangdokiba pawgi mifamda women's affairs ki secretary Nandita ngasepam na hai Hidak mana sizinabagi apapata kaya gi matang na akhangai singna takpirakpi matungina malem pumad hidak mana na miyoibada manghan basing khangladuna World Health Organization kumza English nga mga samapan marfuga taritagi me kuntraga mathibu World North Tobacco Day haina pangthorak libani Manipur su CSO kaya kiyarak atingma thamduna lakrabani adobu iramda masida mito miyan cha singna senongidam khanduna hidak mana sing hena pushilaktuna yualibis AIMS na haksina lawi haki WHO gi report matungina sahi taraga humdigi taraga manga phawgi manungda leiba nupa masa singna sada taraga mapanam sum nupi maza singna sada 8.3 gi sangda hidak mana sizne masina maram oidana iramdam sida hidak mana sabagi sang hongkhalakli masida nupi singna su nongmo gi sizna ba helakpana khudong sada ba kya mayuk na harakli hidak mana gi potok sing sizna rakpana sin khawnau khonjel utong kini liver na singbada cancer yauna igi cancer gi laina kya thogoli haibisi miyamna khangnaraba ngaktani nupi sini hidak mana gi polam sing sijinabana mayum palaba matungda mama oiba ngamdana kaiba angangda
फिबम सादना पोगलाकपा अमसुम सिनबान कायना पोगलाकपा यावना ब्रेस्ट कैंसर नाहनबगी मसिंग हेनगलकपगी मरम ओइरि हाइखि मरम इसिन हिदाक मनागी मयुक्त संगचिलकपा खोंगजंग मियामना तेंगबांग बिउ साइखि मखा सथरक पोइना पोंगनाफम पाउक्सिदिगे तोपा पाउखराना मणिपुर संगाई फेस्टिवल लंबी सतोक ससिंगी कंगलोन लाउथोखरे मणिपुर गवर्नमेंट की डिप्यूटी सेक्रेटरी होम डॉक्टर मयंगबम बेतो सिंहान थोपो ऑर्डर अमगी मतुंगिना थासिगी कुनगा मथोइदिगी हौदुना पांगथोकद्रिबा मणिपुर संगाई फेस्टिवल 2022 गा मरी लैनना गाड़ी पार्किंग अमसुम लंबी सतपगी नियमसिंग सेमख्रे ऑर्डर सिगी मतुंगिना थौरम पांगथोकद्रिबा बोर्ड हप्ता कंगजेबुंग इबुयाम सुमांग लीला संगलेन लाकपा मियामगी ओइना गाड़ी पार्किंग असि राजा दुम्ब्रा सिंगा हाई स्कूल SP Impal East Singani Andro Parking Wall Club Wangkai Eastern Ground Wangkai Kaithil Asangmi Ningthem Bukri Mapal ISBT Kumalampak Mamangda Transport Department Sinba Intermediate Shuttle Transport Mathau Tabasing Amadi Aten Matamda Service Togani VIP Officer Singuena Art and Culture Complex City Convention Center Amasum MB College Oigani Moirang Kuno Pangtukadriba Thoramsing Yang Malakpa Miam Guena, Kombirum the Gilakpa Garising Buban High School Ground, Moirang Bazar, Power Impal the Gilakpa Miamna, Helipet, Manaki, Ground Ligi Mamang Tang, parking the Gari Kamani, Suzampurum Ligi, Pangalam Kai, Moiranam Kai Tidim Road Amasum, Kokta, Senanglambi the Gilakpa Garising, Exhibition Center Manak the Labor, Western Ground Gari Kamani. BBIP, BIPU main venue gi mamang gi lambida governors minister union minister amasung function gi chief guest parking ogeni venue gi mamang da leiba lampak labukta BIP sing parking ogeni ibudo morjing haingang na pangdokpa thoram yengma lakpa miyam gi oina imphalum digi lakpa miyam na Tathor High School amasung pangairum digi lakpa miyam na public ground na parking ogeni BIP singoin ibudo margin gi mamang leiba ground na parking oigani han spouse na makatana fongdor mem tentak na thamjaramge amarom dana accident amasiri ngar numidang pung 12 minute tararam tabar Porampar police station gi manung sanmi Impal East district DC office manak khamdun leiba tata diama da gari masa mana thomjin madagi gari tharok ki nupa ama lekana bangamdana laikidre hairi laikidra badu gi maming na ning thogjam robi singa sai nifu apopugi ming Bishemor skawi तो मैं लेकाय दगिनी सोहाइदी मखा सतरक पोइना तो पपम एकर कुंथ्रागा मंगा थरम पोपी पमी सिंग्यान थतुना मंगनख्रे मणिपुर लेंगा की वार ऑन ड्रग 2.0 की सतरक प ड्राइव की सर्व मोइना कांगपोपी डिस्ट्रिक्ट की कौब्रु सिंगी सिंगमाई SP ngaimun khul gi area lam एकर कुंथ्रागा मंगा रो पाक साउना थरम पोपी पमी याम लब सिक्योरिटी टीम मन यान थतुना मंगनख्रे थौदो सिंगरांग कांगपोपी डिस्ट्रिक्ट की SP अमृत सिंहा की मियेंग मखा एडिशनल SP LO कांगपोपी Rocky Tholo DSPG Sapramena Saimang Khongsayani na lusingba Kangpukpi Police Nap Kangpukpi Forest Divisions mga subo IRB Assam Rifles modbung post amadi SDC site gi apunba masingyam laba team singna Kobrusingi Singmai SP ngaimun khulgi nongpok thangbo sarukta park sauna tharamba popi pamising adu yanthatuna mangan khibni swaidi amaramdana spare tire da lotuna purama draka kona na miyehum phare hari Kangpokpi district police amadi kungani thoi suba Assam Rifles ki apun mati mamana IT road ki lungpho khulmanak ta asat walking sek tawbar spare tire manung da khapna purakpa brown sugar ni singna yam laba draka kona na nupi ma yauna miyehum phat pangkre thaudo singra nungtil pung ama makhairam tawada IT road ki lungpho khul area drug puthok pusin tawre habgi akakna pa pawma phangmadagi Kangpokpi district ASP Amrita Sina amadi additional ASP ops anigi miyeng makhara Kangpokpi police station osina monitoring tawduna station asigi SIS Raju amadi SI Saimin thana lusingduna kungani thoi Assam Rifle COB Kangpokpi tingoloinana IT road ki lungpho khul manak ta asat walking sek tawduna leiringeda number yaudaba angobu masugi maruti gypsy mami weni galoinana lakhi gari edu sek tawna ba khama galoinana gari edu da lakliba mi weni edu di Kangpokpi district ki makhan khulgi kaidingong bau abon mai sai kuntra pokpa papsam lungbau abon mai amadi sanapati district ki athikhau karong khulgi prem bahadu khatior kungamari apokpa surbir khatior da khawi Makoyani the police na wang pong sataba the gari edu drug yaw we have a khangmangam ki police team aduna kaidiong bok abon mai makata na wang pong sataba the gari the yaw ri drug adu Kangpokpi gi nupi amadi ki purak pani have a khangmangam ki so haidi
Police team aduna nupi police yauraga drug pirakliba nupi adugi mayumda sangshanki amadi nupi adugi yumda thihumagi tabak sathaki nupi adugisu police na phaki mamingna kangpupi ward number 1 phaisambengdagi lamhoi neng kipgen sai kunthraga mapan mapuroibagi mamingna haukulan kipgen kawi so haidi hauji koina di mem pau su matang ase lusinjarage masu myam pun anau babdit ngamina sai nasu channel sigi mekedigi myang ifam nasu tamjari